ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯂꯕꯗꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯋꯥꯒꯅꯤ ꯁꯛꯅꯥꯏꯔꯕ ꯑꯥꯔꯇꯤꯁ ꯌꯨꯝꯅꯥꯝ ꯑꯔꯨꯟ ꯑꯏꯕ ꯗꯥꯛꯇꯔ ꯈꯥꯏꯗꯦꯝ ꯑꯊꯧꯕ ꯂꯩꯕꯥꯛꯀꯤ ꯊꯧꯒꯜ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯗꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯕ ꯌꯥꯏ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯨꯝꯂꯕ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯑꯣꯏ ꯄꯤꯛꯂꯤꯕ ꯂꯃꯥꯡꯅꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯌꯨꯝ ꯐꯥꯎꯕ ꯄꯨꯕꯤꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯈꯨꯠꯁꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯄꯨ ꯐꯥꯎꯕ ꯌꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯑꯃꯗꯤ ꯐꯖꯔꯕ ꯑꯦꯛꯇꯤꯡꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯊꯧꯒꯜ ꯇꯧꯔꯤ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯁꯤꯡ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯗꯤ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯆꯥꯛꯆꯗꯨꯅ ꯆꯥꯎꯊꯣꯛꯄ ꯌꯥꯎꯗꯅ ꯌꯥꯝꯅ ꯆꯝꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡꯅꯤ ꯈꯟꯅ ꯃꯤꯌꯥꯝꯗ ꯃꯉꯥꯜ ꯄꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯂꯤꯂꯥ ꯑꯃꯗꯤ ꯐꯤꯂꯝꯒꯤ ꯑꯥꯔꯇꯤꯁ ꯃꯁꯥꯒꯤ ꯆꯍꯤ 35ꯃꯨꯛ ꯁꯨꯔꯕ ꯌꯨꯝꯅꯥꯝ ꯑꯔꯨꯟꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯔꯨꯟ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯗ ꯃꯁꯥꯒꯤ ꯑꯋꯥꯕꯅꯤ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯦꯟꯕ ꯍꯧꯔꯛꯈꯤ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯁꯛꯅꯥꯏꯔꯕ ꯑꯥꯔꯇꯤꯁ ꯌꯨꯝꯅꯥꯝ ꯑꯔꯨꯟ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯃꯁꯛ ꯅꯥꯏꯕ ꯑꯥꯔꯇꯤꯁ ꯑꯃꯁꯨꯅꯤ ꯌꯨꯝꯅꯥꯝ ꯑꯔꯨꯟꯒꯤ ꯍꯧꯔꯛꯐꯝꯗꯤ ꯂꯥꯡꯃꯩꯗꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛꯅ ꯂꯥꯡꯊꯕꯥꯜꯗ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯕꯤꯍꯥꯔꯤ ꯑꯃꯗꯤ ꯑꯄꯣꯛꯄꯤꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯏꯕꯦꯆꯥꯎꯕꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅꯤ ꯑꯔꯨꯟ ꯑꯍꯥꯟꯕ ꯑꯣꯏꯅ ꯕ꯭ꯔꯥꯏꯠ ꯐꯤꯂꯝꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯀꯨꯝꯖꯥ 2002ꯒꯤ ꯗꯣꯟ 2ꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯦꯛꯇꯔꯒꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯔꯟꯕꯤꯔ ꯊꯧꯅꯥꯅ ꯁꯛꯄ ꯏꯁꯩ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯕ ꯏꯁꯩ ꯑꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯗ ꯑꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯀꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯝꯂꯦ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯤꯟꯕꯤꯔꯛꯄ ꯊꯧꯏꯟꯁꯦꯜꯒꯤ ꯃꯇꯨꯡꯏꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯄꯤꯁ ꯃꯦꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯌꯥꯎꯗꯨꯅ ꯂꯤꯂꯥꯒꯤ ꯐꯝꯕꯥꯛꯇ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤ ꯑꯔꯨꯟꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯈꯤꯕ ꯂꯤꯂꯥꯗꯤ ꯃꯤꯌꯥꯝꯅ ꯀꯨꯟꯇꯤ ꯄꯥꯔꯠ 4 ꯍꯨ ꯆꯪꯗ꯭ꯔꯕ ꯍꯛꯆꯥꯡ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯔꯨꯟ ꯉꯁꯤꯁꯨ ꯍꯣꯡꯕ ꯂꯩꯇꯅ ꯄꯤꯁ ꯃꯦꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯌꯥꯎꯗꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯤ ꯂꯤꯂꯥꯗ ꯑꯦꯛ ꯇꯧꯅ ꯇꯧꯅ ꯐꯤꯂꯝꯒꯤ ꯂꯝꯕꯤꯗꯁꯨ ꯑꯣꯀꯦꯟ ꯑꯃꯥꯛꯆꯝꯅ ꯗꯤꯔꯦꯛ ꯇꯧꯕ ꯅꯪꯇꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯛ ꯇꯧꯔꯛꯈꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ 10 ꯂꯤꯂꯥ 30 ꯑꯃꯗꯤ ꯐꯤꯂꯝ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯀꯨꯝꯖꯥ 2005ꯗꯒꯤ ꯍꯧꯗꯨꯅ ꯂꯤꯂꯥꯒꯤ ꯐꯝꯕꯥꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯕꯦꯁꯠ ꯑꯦꯛꯇꯔ ꯀꯌꯥꯔꯛ ꯇꯥꯈ꯭ꯔꯦ ꯑꯥꯔꯠꯀꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯁꯨ ꯊꯦꯡꯅꯔꯛꯈꯤꯗꯕ ꯅꯠꯇꯦ ꯑꯍꯤꯡ ꯊꯦꯡꯅ ꯂꯤꯂꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯂꯩꯇꯕ ꯃꯔꯝꯅ ꯂꯤꯂꯥ ꯂꯣꯏꯁꯪꯗꯒꯤ ꯕꯥꯔꯥꯒꯤ ꯌꯨꯝ ꯐꯥꯎꯕ ꯃꯈꯣꯡꯅ ꯍꯟꯈꯤꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯦꯟꯇꯦꯂꯤ ꯑꯃꯗꯤ ꯐꯤꯖꯤꯀꯦꯂꯤ ꯁꯄꯣꯔꯠ ꯃꯄꯨꯡ ꯐꯥꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯕ ꯃꯔꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡꯗꯤ ꯐꯪꯕ ꯋꯥꯕꯅ ꯃꯍꯥꯛꯅ ꯄꯥꯝꯖꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯀꯌꯥꯗꯤ ꯃꯥꯌꯣꯛꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯨꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯑꯥꯔꯇꯤꯁ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯟꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯂꯝꯕꯤꯗꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯂꯤꯂꯥꯒꯤ ꯇꯥꯏꯕꯪꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯗꯅ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯤꯊꯔꯛꯂꯦ ꯍꯥꯏꯅꯔꯤꯕꯁꯤ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯂꯤꯂꯥꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯣꯏꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯤꯊꯔꯛꯂꯦ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯑꯣꯟꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯅ ꯋꯥꯡꯂꯦ ꯍꯥꯏꯕ ꯌꯥꯏ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯤꯂꯥꯒꯤ ꯐꯤꯕꯝꯒ ꯍꯧꯖꯤꯛꯀ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯐꯤꯖꯤꯀꯦꯂꯤ ꯐꯤꯠ ꯑꯣꯏꯅ ꯂꯩꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯆꯪꯕꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯗꯨꯅꯁꯨ ꯂꯥꯛꯈꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯌꯥꯔꯤꯃꯈꯩ ꯃꯥꯅ ꯄꯥꯝꯅ ꯆꯪꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯇꯝꯂꯒ ꯆꯪꯍꯟꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯄꯪꯌꯥꯗ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯒꯗꯤ ꯃꯇꯝ ꯁꯥꯡꯅ ꯆꯠꯄ ꯋꯥꯒꯅꯤ ꯑꯃꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯇꯝꯁꯤꯟꯕ ꯈꯪꯖꯤꯟꯕ ꯆꯪꯏ ꯂꯣꯏꯅꯅ ꯍꯧꯔꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯌꯥꯔꯤꯕꯃꯈꯩ ꯄꯣꯡꯕ ꯆꯥꯎꯊꯣꯛꯄ ꯏꯒꯣ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯉꯥꯏꯍꯥꯛꯀꯤ ꯐꯥꯎꯔꯦ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯑꯆꯥꯎꯔꯝ ꯀꯥꯍꯟꯅꯤꯡꯗꯦ ꯃꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯇꯨꯡ ꯀꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ
ngasi leibak miyamna sakhangnarakliba asi Tamo Subhas, Dia, Ogen Amaksam, Jiten Kumar Naurem amadi leikidraba oza Birjit Ngangomna yamna kanna takpi tambiram khibagi mapana ngamjabani loinana horakhiba matamda oza Rajen Yumnam amadi apokpa apokpigi achauba singamlaroidaba mateng kayana satleba lambi asida mai pakpa ngamlakhibani loinana satkadaba punsigi sanglaba lambi leiriba maramna pumnamakka nungsi sanana amana amagi mateng pangnaduna satnaba honaba haibasi mahaki apamba oiri Aroibada ngasi ki paudam ki video yengbiru punamakpu thagatjari